ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯐꯠꯇꯕ ꯆꯠꯅꯕꯤ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯑꯁꯤꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯇꯅ ꯄꯥꯟꯕ ꯃꯑꯣꯡ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯗꯤ ꯀꯌꯥ ꯊꯧꯁꯥꯕꯤꯗꯦ꯫ ꯗꯨꯀꯥꯟꯗ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯈꯨꯔꯨꯝꯅꯗ꯭ꯔꯕꯗꯤ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯀꯨꯟꯗꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯎꯃꯪꯗꯒꯤ ꯂꯩꯁꯤꯡ ꯍꯦꯛꯇꯨꯅ ꯂꯩ ꯄꯔꯦꯡ ꯁꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯑꯁꯤꯅ ꯀꯨꯟꯗꯣꯒꯤ ꯁꯤꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯨꯟꯗꯣ ꯑꯗꯣ ꯃꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯈꯔ ꯍꯦꯛꯂꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯔꯣꯏ ꯄꯣꯝꯕꯤꯂꯩ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯝꯕꯤꯂꯩꯅ "ꯏꯇꯥ, ꯍꯋꯥꯏ ꯊꯔꯥꯛ ꯍꯦꯛꯏꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯁꯦ, ꯑꯩꯁꯨ ꯍꯦꯛꯄ ꯈꯔ ꯌꯥꯎꯕꯤꯒꯦ"꯫ ꯀꯨꯟꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯌꯥꯔꯅꯤꯌꯦ ꯏꯇꯥ, ꯂꯣꯏꯒꯗꯧꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯨꯡꯗ ꯆꯪꯉꯒ ꯑꯩꯅ ꯊꯣꯡꯂꯝꯕ ꯏꯟꯁꯥꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ, ꯀꯥꯔꯝꯕ ꯇꯥꯔꯦ"꯫ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯀꯣ, ꯑꯩ ꯌꯦꯡꯕꯤꯔꯝꯃꯒꯦ꯫ ꯑꯗꯨꯒꯅꯦ, ꯈꯔ ꯉꯟꯅ ꯑꯥꯗ ꯎꯃꯪꯗ ꯆꯠꯁꯤꯀꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯇꯥ ꯈꯣꯏꯃꯨꯒ ꯎꯅꯔꯨꯗꯣꯏꯅꯤ"꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯟꯗꯣ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯉꯥꯏꯇꯅ "ꯑꯣ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯃꯍꯥꯛꯄꯨꯅ ꯍꯦꯛꯇ ꯋꯥꯈꯜ ꯂꯥꯟꯅ ꯄꯨꯍꯟꯈꯤꯗꯨꯅ ꯀꯥꯏꯅꯍꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯁꯛꯈꯪꯗꯕ ꯃꯍꯥꯛꯄꯨꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯀꯔꯤ ꯏꯔꯥꯏꯕꯛꯅꯅꯣ ꯈꯪꯗꯦ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯥꯏꯇꯣꯝ ꯏꯊꯟꯇ, ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯣꯝꯕꯤꯂꯩ ꯑꯃꯗꯤ ꯀꯨꯟꯗꯣ ꯑꯗꯣ ꯄꯣꯂꯥꯡ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯂꯩ ꯍꯦꯛꯄ ꯆꯠꯄ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯕꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯩꯁꯤꯡ ꯍꯦꯛꯂꯝꯃꯤ꯫ "ꯀꯨꯟꯗꯣ, ꯌꯥꯔꯗꯤ ꯅꯪ ꯏꯕꯨꯡ ꯊꯣꯏꯂꯦꯟꯗꯣ ꯑꯃꯨꯛꯇꯪ ꯎꯅꯕꯤꯕꯅꯗꯤ ꯐꯅꯤ"꯫ ꯀꯨꯟꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯏꯇꯥ, ꯅꯪ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯃꯧꯅꯤ, ꯑꯗꯨꯁꯨ ꯂꯨꯈ꯭ꯔꯥꯕꯤ꯫ ꯀꯝꯗꯧꯅ ꯃꯤꯒꯤ ꯄꯥꯈꯪ ꯑꯗꯨꯒ ꯎꯅꯗꯣꯏꯅꯣ? ꯑꯗꯨꯅ ꯎꯅꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯂꯩꯁꯥꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯗꯨꯅ ꯃꯧꯒꯤ ꯆꯤꯡꯗ ꯆꯟꯈ꯭ꯔꯕꯅꯤ꯫ ꯃꯤꯅ ꯎꯔꯒ ꯏꯕꯨꯡꯒꯤ ꯃꯤꯡꯆꯠ ꯁꯣꯛꯀꯅꯤ"꯫ ꯄꯣꯝꯕꯤꯂꯩ ꯅꯨꯡꯉꯥꯏꯇꯅ ꯀꯨꯟꯗꯣꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯌꯦꯡꯉꯨ ꯀꯨꯟꯗꯣ, ꯅꯪꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯁꯣꯔꯣꯛꯇ, ꯂꯝꯕꯤꯗ, ꯂꯝꯖꯥꯎꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯦꯜꯂꯤꯕ ꯑꯁꯦ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯇꯥ, ꯑꯩꯁꯨ ꯃꯗꯨ ꯎꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤꯗ"꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯂꯦꯟ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯛꯇꯒꯤ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯟꯗꯣꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯗꯣ ꯊꯣꯏꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯂꯦꯟ ꯄꯣꯝꯕꯤꯂꯩꯗ ꯊꯣꯔꯛꯑꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯄꯣꯝꯕꯤꯂꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯃꯥꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯣꯏꯂꯦꯟ ꯀꯨꯟꯗꯣꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯩꯒꯤꯗꯃꯛ ꯀꯥꯏꯊꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯃꯗꯨꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤꯅꯣ? ꯃꯗꯨꯒꯤ ꯃꯇꯝ ꯍꯧꯈ꯭ꯔꯦ. ꯅꯪꯒꯤ ꯅꯐꯝꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯔꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯃꯜ ꯌꯥꯝꯅ ꯂꯩꯅ ꯈꯜꯂꯤ"꯫ ꯀꯨꯟꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯐꯔꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯏꯐꯝꯗ ꯇꯝꯃꯨ"꯫ "ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯃꯤꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯊꯨꯒꯥꯏꯔꯝꯂꯒ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯑꯗꯨ ꯀꯨꯏꯔꯕ ꯃꯇꯝ ꯑꯗꯣ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯉꯁꯤ ꯐꯥꯎꯕ ꯅꯐꯝꯗ ꯇꯥꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯒ ꯅꯍꯥꯛꯀ ꯁꯣꯏꯗꯅ ꯈꯟꯅꯔꯛꯇꯨꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯝꯂꯥꯟꯕ ꯃꯍꯥꯛꯀꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯦ ꯀꯠꯊꯣꯛꯈꯤꯕꯅꯤ"꯫ ꯊꯣꯏꯂꯦꯟ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ "ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯇꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯂꯦꯟꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯑꯩꯅ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯐꯝꯗ ꯂꯩꯊꯣꯛꯂꯒꯦ"꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯨꯟꯗꯣꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯈꯔ ꯂꯤꯔꯛꯂꯝꯃꯤ꯫ ꯀꯨꯟꯗꯣꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅ ꯀꯨꯟꯗꯣ ꯑꯃꯗꯤ ꯊꯣꯏꯂꯦꯟ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯕꯨ ꯅꯣꯡꯃꯒꯤ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯔꯝꯗꯦ꯫
ꯊꯣꯏꯂꯦꯟꯁꯨ ꯁꯨꯔꯒ ꯆꯥꯕꯅꯤ ꯑꯗꯨꯒ ꯀꯨꯟꯗꯣꯒꯤꯁꯨ ꯁꯨꯔꯒ ꯆꯥꯖꯕ ꯏꯃꯨꯡꯅꯤ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯀꯨꯟꯗꯣꯒꯤꯗꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯁꯤꯈꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯄꯣꯝꯕꯤꯂꯩꯒ ꯀꯨꯟꯗꯣꯒꯗꯣ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔ ꯏꯁꯤꯡ ꯁꯣꯛꯀꯗꯕꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯄꯣꯝꯕꯤꯂꯩ ꯑꯃꯗꯤ ꯀꯨꯟꯗꯣ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯔ ꯁꯛ ꯌꯦꯡꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯈꯨꯠ ꯑꯗꯨ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯨꯝꯂꯒ ꯑꯁ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯗ ꯑꯆꯣꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯁꯦ ꯀꯃꯥꯏꯅꯕꯨ ꯂꯩꯕꯖꯥꯠꯅꯣ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯝꯕꯤꯂꯩ ꯁꯥꯎꯅꯤꯡꯅ ꯀꯨꯟꯗꯣꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯀꯨꯟꯗꯣ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯅꯠꯇ꯭ꯔꯣ ꯀꯨꯟꯗꯣ ꯄꯣꯝꯕꯤꯂꯩꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯑꯁꯥꯎꯕꯗꯨꯕꯨ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯇꯞꯅ ꯏꯇꯥ ꯑꯁ ꯍꯥꯏꯖꯁꯅꯨꯕ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯄꯣꯝꯕꯤꯂꯩ ꯀꯨꯟꯗꯣꯒꯤ ꯋꯥꯒꯗꯨ ꯇꯥꯗꯦ ꯅꯨꯄꯤ ꯑꯐꯥꯎꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁ ꯁ꯭ꯋꯥꯏꯗ ꯃꯐꯤ ꯁꯦꯠꯂꯤꯔ ꯁꯦꯠꯇ꯭ꯔꯤꯔ ꯈꯪꯗꯕ ꯁꯥꯔ ꯃꯤꯔꯁꯨ ꯈꯪꯗꯕ ꯀꯩꯅꯣ ꯃꯄꯥꯟ ꯊꯣꯛꯂꯨꯕꯒꯤꯔ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯕꯨ ꯁꯣꯏꯔꯖꯥꯠꯂꯣ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯦ ꯄꯣꯝꯕꯤꯂꯩ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯄꯣꯝꯕꯤꯂꯩ ꯎꯁꯤꯠꯇꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯟꯕ ꯌꯥꯎꯕ꯭ꯔꯥ ꯑꯩꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯄꯜꯂꯒ ꯉꯥꯡꯈꯤꯕꯗꯤ ꯂꯩꯇꯦ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯔꯥꯡꯅꯅ ꯂꯥꯏꯔꯕꯁꯤꯡ ꯑꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯇꯨꯡ ꯏꯟꯅꯒꯗꯧꯕꯅꯤ ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯗꯨꯅ ꯏꯁꯤꯡꯗꯣ ꯀꯣꯟꯅ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯑꯣꯏꯅ ꯁꯣꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯁꯤꯡ ꯑꯁꯦ ꯉꯁꯤ ꯁꯣꯛꯍꯧꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯅꯕ ꯑꯝꯇ ꯂꯩꯔꯔꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯉꯥꯏꯖꯕ ꯇꯥꯔꯦꯗꯅ ꯀꯨꯟꯗꯣ ꯃꯥꯒꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯤ ꯏꯁꯤꯡꯁꯨ ꯁꯣꯛꯅꯤꯡ ꯂꯩ ꯍꯦꯛꯄꯁꯨ ꯆꯠꯅꯤꯡ ꯀꯨꯟꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯔꯦꯝꯅꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯣꯝꯕꯤꯂꯩꯗꯤ ꯃꯆꯤꯡ ꯐꯠꯇꯕꯅ ꯃꯩ ꯍꯧꯔꯦ ꯀꯨꯟꯗꯣ ꯄꯣꯝꯕꯤꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯀꯥꯟꯅꯗꯦ ꯏꯇꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯁꯣꯛꯄ ꯂꯥꯛꯑꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯁꯤꯡꯁꯦ ꯅꯣꯏꯅ ꯍꯥꯟꯅ ꯁꯣꯛꯀꯦ ꯍꯥꯏꯔꯗꯤ ꯁꯦ ꯑꯩꯒꯤ ꯈꯣꯡꯗ ꯇꯣꯡꯂꯤꯕ ꯆꯄꯜ ꯑꯁꯦ ꯁꯦꯡꯇꯣꯛꯑꯝꯃꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯅꯈꯣꯏ ꯑꯅꯤꯗ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯌꯥꯍꯟꯒꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯕ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯁꯣꯡꯕ ꯃꯐꯝ ꯑꯗꯨꯗ ꯄꯤꯖꯗꯨꯅ ꯂꯩꯔꯝꯕꯅꯤ ꯈꯠꯅꯔꯤꯕ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯋꯥꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯃꯐꯝ ꯆꯥꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯋꯥꯗꯤ ꯉꯥꯡꯗꯦ ꯀꯨꯟꯗꯣ ꯑꯃꯁꯨꯡ ꯄꯣꯝꯕꯤꯂꯩꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨ ꯂꯧꯔꯒ ꯀꯔꯤꯁꯨ ꯀꯤꯕ ꯇꯧꯗꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯀꯨꯟꯗꯣ ꯑꯃꯁꯨꯡ ꯄꯣꯝꯕꯤꯂꯩꯗ ꯁꯤꯟꯅꯔꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕꯗꯨ ꯃꯁꯛ ꯐꯖꯕ ꯇꯣꯝꯄꯣꯛꯀꯤ ꯋꯥꯅꯤ ꯁꯒꯣꯜ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯑꯗꯨꯗ ꯏꯔꯥꯡ ꯇꯧꯔꯤꯕꯅꯤ ꯄꯣꯝꯕꯤꯂꯩꯅ ꯏꯕꯨꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯆꯜ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯑꯁꯦ ꯃꯤ ꯑꯉꯥꯎꯕ ꯈꯔ ꯆꯥꯏꯅꯕ ꯁꯣꯏꯔꯝꯃꯣꯏ ꯇꯣꯝꯄꯣꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯄꯣꯝꯕꯤꯂꯩ ꯀꯧꯏ ꯑꯗꯨꯒ ꯏꯇꯥꯁꯤꯒꯤ ꯃꯤꯡꯅ ꯀꯨꯟꯗꯣ ꯀꯧꯕꯅꯤ ꯑꯣ ꯃꯇꯨꯡꯗꯗꯤꯅꯦ ꯃꯈꯣꯏ ꯑꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ ꯍꯣꯏ ꯏꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯑꯗꯨꯅ ꯑꯦ ꯏꯕꯨꯡ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯗꯨꯕꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯅꯤ ꯏꯁꯤꯡ ꯐꯥꯎꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗ ꯈꯨꯔꯨꯝꯗꯨꯅ ꯁꯣꯛꯍꯟꯕꯤꯕ ꯉꯥꯛꯇꯅꯤ ꯑꯇꯩ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯗꯧꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ ꯑꯗꯨꯗꯅꯦ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯇꯣꯝꯄꯣꯛ ꯃꯆꯤꯟꯗꯨ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯍꯦꯂꯨꯋꯥꯎꯕꯤ ꯃꯀꯛ ꯃꯀꯛꯀꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯈꯣꯏꯕꯨ ꯃꯤꯔꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯖꯕ ꯊꯕꯛꯁꯨ ꯇꯧꯗꯦ ꯅꯌꯥ ꯍꯤꯒꯠꯂꯒ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯇꯥꯔꯝꯗꯥꯏ ꯐꯥꯎꯕ ꯀꯔꯝꯕ ꯅꯨꯄꯥ ꯂꯥꯛꯏ ꯀꯔꯝꯕ ꯅꯨꯄꯥꯅ ꯍꯦꯟꯅ ꯄꯩꯁా ꯄꯥꯏ ꯁꯦꯜ ꯊꯨꯝ ꯄꯥꯏ ꯀꯔꯝꯕ ꯅꯨꯄꯥꯅ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯕ ꯍꯦꯜꯂꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯊꯤꯒꯤ ꯋꯥꯊꯤ ꯉꯥꯛꯇ ꯌꯣꯝꯂꯕꯤ ꯅꯈꯣꯏꯕꯨ ꯃꯤꯒꯤ ꯃꯆꯥ ꯃꯁꯨ ꯊꯕꯛꯇ ꯆꯪꯈꯣꯜꯂꯕꯤ ꯂꯥꯏꯔꯕꯤ ꯏꯆꯝ ꯆꯝꯖꯕꯤꯁꯤꯡ ꯑꯁꯤꯗ ꯅꯣꯛꯅꯕꯒꯁꯨ ꯁꯥꯔꯤ
ꯈꯨꯔꯨꯝꯒꯗꯧꯕꯗꯤꯅꯦ ꯏꯅꯥꯛ ꯈꯨꯟꯕ ꯁꯨꯅꯤꯡꯗꯕ ꯅꯣꯏꯅꯅꯤꯅꯦ ꯑꯩꯉꯣꯟꯗ ꯏꯔꯥꯡꯒ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯅꯌꯥ ꯍꯤꯒꯠꯂꯤꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯀꯅꯨ ꯍꯤꯡꯆꯥꯕꯤꯅ ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯗꯅꯅꯦ ꯑꯩ ꯑꯍꯤꯡ ꯃꯪꯂꯥꯛꯅꯒꯦ ꯇꯧꯏꯀꯣ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯑꯗꯨꯅ ꯎꯁꯤꯠꯇꯅ ꯁꯤꯌꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯒꯁꯨ ꯁꯥꯔꯤ ꯅꯪ ꯈꯛꯇꯔꯣ ꯅꯨꯄꯥꯕꯣ ꯑꯩꯁꯦ ꯂꯤꯛꯂꯥꯏꯅꯤꯅꯦ ꯂꯤꯛꯂꯥꯏ ꯅꯪꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯎꯠꯀꯗꯕ ꯂꯤꯂꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯈꯪꯅꯤꯗꯅ ꯀꯨꯟꯗꯣ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯌꯦꯡ ꯑꯁꯣꯝꯗꯅ ꯀꯨꯟꯗꯣ ꯑꯃꯗꯤ ꯄꯣꯝꯕꯤꯂꯩ ꯂꯩ ꯍꯦꯛꯂꯤꯉꯩ ꯊꯣꯏꯂꯦꯟꯅ ꯈꯪꯍꯧꯗꯅ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯂꯒ ꯌꯥ ꯃꯇꯧ ꯑꯗꯨꯗ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯔꯝꯕꯤ ꯑꯅꯤꯗꯨ ꯈꯪꯂꯗꯨꯅ ꯀꯨꯟꯗꯣꯅ ꯁꯥꯎꯅ ꯀꯩꯅꯣ ꯏꯕꯣ ꯁꯨꯃꯥꯏꯅ ꯃꯤꯕꯨ ꯂꯛꯅꯕ ꯍꯧꯅꯕ꯭ꯔꯥ ꯄꯥꯈꯠꯇꯅ ꯃꯤꯍꯨꯟꯒ ꯆꯦꯟꯈꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯄꯣꯝꯕꯤꯂꯩ ꯅꯪꯁꯨ ꯅꯣꯏꯇꯥ ꯈꯣꯏꯃꯨꯗꯣ ꯅꯥꯀꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯉꯥ ꯐꯥꯔꯤꯅꯦꯅ ꯇꯧꯍꯧꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯎꯅꯕꯤꯔꯨꯆꯣꯗꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤ ꯑꯁꯤꯒ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯆꯤꯛꯊꯅꯒꯦ ꯄꯣꯝꯕꯤꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯣꯏ ꯑꯅꯤꯁꯤꯅꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯎꯅꯤ ꯈꯤꯖꯤꯕ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯃꯁꯛꯇꯣ ꯎꯅꯤ ꯈꯟꯕꯗ ꯇꯤꯟꯕꯤ ꯍꯧꯔꯤ ꯍꯣ ꯎꯅꯖꯍꯧꯔꯣ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯣꯝꯕꯤꯂꯩ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯂꯦꯟ ꯀꯨꯟꯗꯣꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯕꯣ ꯀꯨꯟꯗꯣ ꯁꯥꯎꯔꯥꯡꯅꯅ ꯍꯣ ꯊꯦꯡꯒꯨꯗꯣ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯈꯪꯉꯕ ꯍꯩꯃꯥ ꯌꯥꯝ ꯁꯥꯎꯏꯅ ꯉꯁꯤꯈꯛ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕ ꯑꯁꯤꯗ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯩꯅ ꯌꯥꯝ ꯁꯥꯊꯤꯅ ꯂꯛꯅꯒꯦ ꯈꯪꯍꯟꯒꯦ ꯈꯜꯂꯤꯁꯤꯗꯤ ꯄꯨꯔꯥ ꯑꯣꯟꯅꯔꯦꯅꯦ ꯀꯨꯟꯗꯣ ꯃꯥꯒꯤ ꯂꯩ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯐꯠꯐꯝ ꯊꯩ ꯊꯣꯏꯂꯦꯟꯁꯨ ꯐꯝꯊꯔꯛꯇꯨꯅ ꯁꯦ ꯁꯥꯎꯅꯨꯕ ꯃꯇꯨꯡꯗꯤꯅꯦ ꯑꯗꯨꯃꯥꯏ ꯈꯪꯍꯜꯂꯔꯣꯏꯕ ꯀꯨꯟꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯏꯗꯤ ꯅꯃꯤꯠꯇ ꯎꯏꯁꯤꯜꯂꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯎꯏꯗ ꯎꯏꯁꯤꯜꯂꯣꯕ ꯁꯦ ꯊꯣꯏꯂꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯐꯔꯦꯁꯦ ꯀꯔꯤꯕꯨ ꯄꯤꯗꯣꯏꯅꯣ ꯈꯪꯗꯦ ꯎꯏꯁꯤꯜꯂꯦꯀꯣ ꯑꯩ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯣꯏꯂꯦꯟꯗꯣ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯣꯅ ꯂꯩ ꯃꯔꯛꯇ ꯅꯞꯂꯤꯕ ꯃꯤꯔꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯊꯣꯏꯂꯦꯟꯒꯤ ꯃꯈꯨꯠꯇ ꯍꯥꯞꯆꯤꯜꯂꯒ ꯌꯥꯔꯦ ꯏꯕꯨꯡ ꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯄꯤꯔꯣ ꯋꯥꯗꯨ ꯇꯥꯔꯕꯗ ꯊꯣꯏꯂꯦꯟ ꯄꯣꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯗꯨꯅ ꯍꯔꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯔꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯝꯃꯤ ꯀꯨꯟꯗꯣ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯐꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯨꯟꯗꯣ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯏꯂꯦꯟꯅ ꯈꯪꯒꯅꯤꯅ ꯊꯣꯏꯂꯦꯟꯁꯨ ꯀꯨꯟꯗꯣꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯣꯏꯕꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯕꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯀꯨꯟꯗꯣꯕꯨ ꯇꯥꯟꯅꯕ ꯐꯪꯂꯦ ꯇꯥꯞ ꯂꯥꯎꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯕ ꯄꯣꯝꯕꯤꯂꯩ ꯑꯃꯗꯤ ꯈꯣꯏꯃꯨ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯑꯁ ꯀꯩꯅꯣ ꯑꯅꯤꯁꯤꯕꯣ ꯃꯃꯥꯏꯒꯁꯦ ꯏꯀꯥꯏꯕꯝꯇ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯦ ꯅꯨꯡꯁꯤꯅꯔꯤꯅꯦ ꯀꯥꯏꯅ ꯑꯣ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯈꯪꯍꯧꯗꯦ ꯊꯣꯏꯂꯦꯟꯅ ꯃꯈꯣꯡ ꯑꯗꯨ ꯄꯨꯕ ꯉꯝꯍꯧꯗꯕꯗꯒꯤ ꯁꯣꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯨꯟꯅ ꯍꯦꯛꯇ ꯇꯥꯁꯤꯟꯃꯤꯟꯅꯔꯦ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯃꯨ ꯑꯃꯗꯤ ꯄꯣꯝꯕꯤꯂꯩ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ ꯈꯣꯏꯃꯨ ꯄꯣꯝꯕꯤꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯉꯨꯇꯣ ꯑꯅꯤꯁꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯄꯣꯝꯕꯤꯂꯩ ꯁꯣꯏꯕꯗꯒꯤ ꯏꯁꯤꯡ ꯑꯇꯨꯡꯕ ꯃꯄꯥ ꯑꯗꯨꯗ ꯅꯦꯠꯂꯨꯕꯗꯒꯤ ꯅꯥꯟꯊꯨꯗꯨꯅ ꯁꯤꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ ꯈꯣꯏꯃꯨꯒꯤ ꯃꯈꯨꯠ ꯁꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯞ ꯍꯦꯛꯇ ꯇꯥꯁꯤꯟꯃꯤꯟꯅꯔꯦ ꯃꯔꯤꯗꯨ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯁꯥꯟꯅꯔꯝꯃꯤ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯌꯣꯜꯂꯝꯃꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯃꯤꯔꯥꯏ ꯆꯜꯂꯕꯤ ꯑꯃꯅ ꯂꯩ ꯂꯩꯕ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯍꯩꯃꯥ ꯀꯔꯤ ꯇꯧꯔꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯐꯤ ꯅꯔꯣꯜꯒ ꯂꯣꯏꯅꯃꯛ ꯆꯣꯠꯂꯕꯗꯤ ꯏꯟꯊꯝꯆꯥ ꯂꯩ ꯍꯦꯛꯄ ꯂꯣꯏꯔꯒ ꯂꯥꯛꯄꯗ ꯁꯣꯏꯕꯗꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯤꯕꯅꯤ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯤꯖꯣꯜ ꯑꯃꯃꯝ ꯄꯨꯕꯤꯔꯛꯀꯦ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯅꯥꯕ ꯇꯥꯔꯦ ꯀꯨꯟꯗꯣꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯤꯖꯣꯜ ꯑꯃꯃꯝ ꯄꯨꯔꯛꯇꯨꯅ ꯄꯤꯕꯤꯔꯝꯃꯤ ꯀꯨꯟꯗꯣ माꯒꯤ ꯈꯥꯎ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯎꯠꯂꯒ ꯏꯟꯗꯣꯝꯆꯥ ꯇꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜꯁꯦ ꯌꯥꯝ ꯁꯤꯠꯇꯦ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯐꯤꯔꯣꯜꯒꯤ ꯃꯃꯜ ꯍꯟꯖꯤꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯍꯟꯖꯤꯟꯖꯔꯛꯑꯒꯦ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯍꯦ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ ꯁꯦꯜꯒꯤꯗꯃꯛꯇ ꯄꯤꯕ ꯅꯠꯇꯦꯀꯣ ꯄꯣꯝꯕꯤꯂꯩ ꯉꯛꯅ
ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥ, ꯐꯤꯖꯣꯜ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯐꯤꯗꯥ ꯃꯥꯜꯂꯤ꯫ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯐꯤꯖꯣꯜ ꯁꯤꯟꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯟꯗꯣꯝꯆꯥꯗꯤ ꯉꯁꯤ ꯈꯛꯇꯃꯛ ꯎꯏ, ꯅꯍꯥꯟꯈꯩꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯏꯕꯦꯝꯃ ꯑꯅꯤ, ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯅꯨ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯁꯦ ꯈꯔ ꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯌꯨꯝ ꯄꯥꯟꯖꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯆꯍꯤ 3 ꯌꯨꯝ ꯄꯥꯟꯖꯔꯨꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯥꯡꯅ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯑꯉꯥꯡ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯄꯨꯝꯕ ꯃꯥꯟꯅꯔꯒ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯑꯩꯍꯥꯛꯄꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯏꯔꯥꯜ ꯁꯤꯖꯤꯟꯕꯤꯔꯒ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯟꯗ ꯐꯝꯂꯤꯉꯩ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯧꯅꯥ ꯂꯩꯅ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯊꯕꯛ ꯁꯨꯗꯨꯅ ꯐꯪꯖꯕ ꯁꯦꯜ ꯑꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤꯟꯅꯕ ꯅꯇꯧ ꯑꯗꯨꯗ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯀꯨꯟꯗꯣ ꯅꯨꯡꯉꯥꯏꯇꯅ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯅꯣ? ꯃꯆꯥ ꯄꯣꯛꯇꯕ, ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯃꯃꯥ ꯃꯄꯥꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯃꯁꯤꯕꯨ ꯅꯨꯄꯤ ꯈꯛꯇꯒꯤ ꯃꯔꯥꯜꯂꯕ? ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯏꯟꯗꯣꯝꯆꯥ, ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯏꯗ꯫ ꯏꯟꯗꯣꯝꯆꯥꯅ ꯁꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯇꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯈꯪꯗꯅ ꯂꯩꯔꯒ ꯄꯥꯞ ꯄꯨꯒꯅꯤꯌꯦ ꯃꯥꯁꯨ꯫ ꯆꯅꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ꯫ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ, ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯦꯗ꯫ ꯀꯨꯟꯗꯣ ꯑꯃꯗꯤ ꯄꯣꯝꯕꯤꯂꯩꯅ ꯆꯅꯨꯕꯨ ꯂꯦꯡꯒꯣꯜꯂꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ꯫ ꯀꯨꯟꯗꯣ ꯅꯨꯡꯉꯥꯏꯇꯅ ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯨꯝꯕ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥ ꯑꯅꯧꯕ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤꯀꯣ꯫ ꯆꯅꯨ ꯀꯨꯟꯗꯣ ꯑꯃꯁꯨꯡ ꯄꯣꯝꯕꯤꯂꯩꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯔꯤꯒꯤ ꯈꯟꯗꯅꯤ? ꯐꯤꯖꯣꯜ ꯑꯗꯣ ꯄꯔꯗꯥ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯍꯣꯡꯗꯣꯛꯆꯔꯨꯔꯣ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯨꯟꯗꯣꯗꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯁꯣꯟꯕꯅꯤꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯥꯟꯅꯔꯨꯕꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯁꯨꯔꯨꯕꯒ ꯑꯅꯤꯃꯛ ꯄꯥꯁꯤꯟꯅꯈꯤꯗꯨꯅ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯃꯁꯥ ꯑꯗꯨ ꯁꯥꯒꯠꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯣꯝꯕꯤꯂꯩ ꯑꯗꯨ ꯀꯨꯟꯗꯣꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯨꯟꯗꯣꯗꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯄꯣꯝꯕꯤꯂꯩꯅ ꯀꯩꯅꯣ, ꯅꯪꯗꯤ ꯆꯥꯛꯀꯁꯦ ꯉꯟꯇꯥꯅ ꯍꯦꯛꯇ ꯆꯥꯊꯣꯛꯑꯒ ꯇꯨꯝꯃꯕꯣ? ꯁꯣꯝꯗꯅ ꯅꯣꯏꯒꯤ ꯃꯥꯟꯖ ꯑꯁꯤꯅ ꯃꯣꯏꯒꯤ ꯉꯥ ꯊꯣꯡꯉꯤ, ꯀꯨꯟꯗꯣꯒꯤ ꯈꯔ ꯊꯤꯟꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ꯫ ꯍꯧꯒꯠꯂꯣ, ꯑꯩꯁꯨ ꯃꯍꯥꯎ ꯈꯤꯇ ꯇꯪꯒꯦꯕ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦꯕ꯫ ꯑꯗꯨꯕꯨ ꯀꯨꯟꯗꯣꯗꯤ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯅꯔꯗꯨꯅ ꯀꯨꯟꯗꯣꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥꯗꯨ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯣꯝꯕꯤꯂꯩ ꯈꯣꯟꯖꯦꯜ ꯍꯧꯅ "ꯏꯕꯨꯡ ꯊꯣꯏꯂꯦꯟ, ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯛꯑꯣ!" ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯊꯣꯏꯂꯦꯟ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯄꯣꯝꯕꯤꯂꯩ? ꯏꯇꯥꯁꯦ ꯉꯁꯥꯏ ꯏꯁꯤꯡ ꯃꯔꯛꯇ ꯂꯩꯔꯨꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯆꯣꯠꯂꯒ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯔꯨꯕꯒ ꯃꯁꯥ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯝꯗꯧꯅꯤ ꯏꯕꯨꯡ? ꯊꯣꯏꯂꯦꯟ ꯀꯨꯟꯗꯣꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯏꯔꯒ "ꯑꯁ, ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯔꯦꯗꯅ꯫ ꯄꯣꯝꯕꯤꯂꯩ, ꯅꯪ ꯃꯥꯕꯨ ꯑꯝꯇ ꯃꯔꯥꯏꯕꯛ ꯑꯁꯤꯗ ꯏꯁꯤꯡ ꯑꯌꯤꯡꯕꯗꯣ ꯇꯞ ꯇꯞꯅ ꯊꯣꯛꯄꯤꯌꯨ꯫ ꯑꯩꯅꯦ ꯑꯃꯥꯏꯕ ꯊꯦꯡꯕꯨꯡꯗꯒꯤ ꯍꯤꯗꯥꯛꯇꯨ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ." ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯣꯝꯕꯤꯂꯩ ꯏꯁꯤꯡ ꯈꯔ ꯂꯧꯊꯣꯛꯂꯨꯔꯒ ꯀꯨꯟꯗꯣꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯆꯥꯕ ꯈꯔ ꯍꯟꯊꯅꯕ ꯍꯥꯏꯗꯨꯅ ꯅꯞꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯂꯦꯟ ꯑꯁꯪꯕ ꯃꯅꯥ ꯈꯔ ꯄꯨꯔꯛꯂꯒ ꯐꯖꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯨꯒꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯀꯨꯟꯗꯣꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯞꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯄꯣꯝꯕꯤꯂꯩꯅ "ꯏꯕꯨꯡ, ꯑꯍꯤꯡ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕꯁꯨ ꯍꯟꯕꯤꯔꯣ꯫ ꯀꯨꯟꯗꯣꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯍꯧꯔꯒꯦ꯫ ꯉꯁꯤꯗꯤ ꯃꯥ ꯁꯦꯟꯅꯕ ꯑꯣꯏꯅ ꯑꯩ ꯂꯦꯛꯑꯒꯦ." ꯄꯣꯝꯕꯤꯂꯩ, ꯌꯥꯅꯤ, ꯑꯩ ꯀꯨꯟꯗꯣꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯂꯦꯛꯀꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯟ꯫ ꯑꯩꯅ ꯃꯥꯕꯨ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯈꯛ ꯑꯣꯏꯔꯝꯂꯦ꯫ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯀꯨꯟꯗꯣꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯄꯣꯝꯕꯤꯂꯩ ꯊꯣꯏꯂꯦꯟꯅ ꯋꯥꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯀꯔꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯄꯣꯝꯕꯤꯂꯩꯅ "ꯏꯕꯨꯡ ꯊꯣꯏꯂꯦꯟ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ, ꯑꯩꯅꯦ ꯊꯨꯅ ꯌꯥꯡꯅ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯂꯛꯀꯦ꯫ ꯑꯩꯁꯨ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ꯫ ꯏꯕꯨꯡꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ, ꯑꯍꯤꯡ ꯇꯨꯝꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯉꯁꯤ ꯅꯣꯡꯃꯈꯛꯄꯨ ꯑꯩꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ." ꯄꯣꯝꯕꯤꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯂꯦꯟ ꯀꯨꯟꯗꯣꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠ ꯄꯥꯏꯁꯤꯟꯖꯩ꯫
ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯁꯛꯐꯝ ꯑꯗꯨꯗꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯃꯇꯨꯡꯗꯒꯤ ꯑꯩ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯄꯤꯔꯣꯏ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯃꯅꯥ ꯑꯗꯨ ꯍꯥꯞꯄꯗꯒꯤꯗꯤ ꯁꯥꯒꯠꯂꯝꯕ ꯃꯁꯥꯗꯨ ꯈꯔ ꯇꯞꯊꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯝꯕꯤꯂꯩꯅ, ꯏꯕꯨꯡ, ꯆꯥꯛꯈꯨꯝ ꯆꯪꯕꯤꯔꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯂꯦꯟꯗꯤ ꯀꯨꯟꯗꯣꯒꯤ ꯅꯥꯛꯇꯒꯤ ꯃꯆꯤ ꯂꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯈꯪꯕꯅ ꯄꯣꯝꯕꯤꯂꯩꯅ ꯆꯥꯛ ꯑꯗꯨ ꯊꯤꯔꯒ ꯀꯨꯟꯗꯣꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯂꯦꯟꯅ ꯄꯨꯔꯛꯄ ꯉꯥ ꯊꯣꯡꯕ ꯑꯗꯨꯅ ꯃꯈꯣꯏ ꯆꯥꯊꯣꯛꯂꯦ꯫ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯗ ꯇꯨꯝꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯄꯣꯝꯕꯤꯂꯩꯅ꯫ ꯑꯩꯕꯨꯗꯤ ꯀꯨꯟꯗꯣꯒ ꯑꯗꯨꯝ ꯇꯨꯝꯃꯒꯦ, ꯑꯗꯣ ꯏꯕꯨꯡꯒꯤꯁꯦ ꯀꯝꯗꯧꯁꯤꯒꯦ? ꯌꯨꯝꯗ ꯆꯠꯂꯒ ꯇꯨꯝꯃꯨꯕꯅꯗꯤ ꯐꯕꯅꯤ꯫ ꯊꯣꯏꯂꯦꯟ ꯐꯤꯗꯥ ꯑꯃ ꯂꯧꯊꯣꯛꯂꯒ, ꯌꯨꯝꯗꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯨꯝꯂꯔꯣꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯣꯏꯅ ꯁꯦꯟꯅꯖꯔꯒꯦ꯫ ꯃꯁꯨꯝ ꯂꯥꯡꯒꯤꯗꯃꯛ ꯅꯣꯡꯃ ꯈꯛꯇꯪ ꯈꯥꯡꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯋꯥꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯨꯞꯅꯅꯕ ꯐꯤ ꯑꯄꯥꯕ ꯑꯃꯒ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯝꯕꯤꯂꯩꯁꯨ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯀꯨꯟꯗꯣꯒꯤ ꯅꯥꯛꯇ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯍꯤꯡ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯟꯗꯣ ꯑꯗꯣ ꯆꯥꯛ ꯆꯥꯗꯕꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯥꯀꯟꯗ ꯄꯣꯝꯕꯤꯂꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯕ ꯀꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯀꯨꯟꯗꯣ ꯃꯥꯒꯤ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯥꯀꯟꯒꯤ ꯁꯥꯃꯨꯛꯇꯅ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯃꯆꯥꯗ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯎꯕꯗ ꯆꯥꯛꯀ ꯂꯥꯝꯕꯒ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯂꯣꯏꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯊꯣꯔꯛꯄꯗ ꯊꯣꯏꯂꯦꯟꯅ ꯍꯦꯛ ꯍꯦꯛ ꯏꯟꯕ ꯈꯨꯗꯩ ꯃꯆꯥ ꯑꯗꯨ ꯐꯤꯌꯥꯟꯈꯣꯛ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ, ꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ? ꯑꯩꯅ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯂꯥꯛꯑꯝꯕ ꯖꯥꯠꯂꯥ? ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯈꯟꯕꯒ ꯆꯨꯝꯂꯦ꯫ ꯊꯣꯏꯂꯦꯟ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯄꯥꯕ ꯐꯤ ꯑꯗꯨꯒ ꯂꯩꯄꯥꯛꯇ ꯊꯥꯗꯨꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯔꯝꯃꯤ꯫ ꯊꯣꯏꯂꯦꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ, ꯏꯕꯨꯡ, ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯣꯔꯗꯒꯤꯁꯨ ꯍꯦꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯈꯖꯤꯛꯇꯪ ꯅꯥꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯡꯀꯠꯇꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯊꯣꯏꯂꯦꯟ ꯃꯃꯤꯠꯇꯤ ꯄꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯩ ꯈꯨꯠꯇꯣ ꯉꯁꯥꯏ ꯆꯥꯛꯇꯣꯛꯑꯒ ꯁꯦꯡꯅ ꯍꯥꯝꯈꯤꯗꯕꯅꯤꯀꯣ, ꯃꯍꯤꯛ ꯆꯪꯖꯖꯅꯤ, ꯑꯩꯗꯤ ꯕꯗꯅꯥꯝꯒ ꯐꯪꯕ ꯉꯝꯃꯣꯏꯀꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯟꯗꯣ ꯄꯥꯏꯔꯝꯕ ꯊꯣꯏꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯏꯀꯥꯏꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯂꯦꯟ ꯃꯇꯧ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯩꯊꯛꯄꯤꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤꯕꯣ? ꯋꯥꯁꯤ ꯍꯥꯏꯔꯒ ꯀꯨꯟꯗꯣꯅ ꯄꯥꯏꯔꯝꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯃꯄꯥꯗ ꯊꯝꯂꯒ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯀꯨꯟꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯂꯦꯟꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯉꯟꯇꯥꯅ ꯌꯥꯍꯧꯗꯨꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯥꯗ ꯊꯥꯗꯨꯅ ꯇꯨꯝꯂꯝꯕ ꯐꯤꯗꯥ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯊꯨꯞꯄꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯨꯟꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯕꯗꯨꯕꯨ, ꯃꯔꯝꯗꯤ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦꯗꯀꯣ ꯅꯨꯡꯁꯤꯕ, ꯄꯥꯝꯃꯨꯕ ꯅꯪꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯄꯣꯝꯕꯤꯂꯩꯅ, ꯀꯩꯅꯣ ꯉꯔꯥꯡꯅ ꯅꯥꯔꯤꯅꯦꯅ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯅ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯨ? ꯀꯨꯟꯗꯣ ꯈꯪꯂꯗꯨꯅ, ꯑꯁ, ꯉꯥꯛꯇꯪ ꯇꯨꯝꯈꯣ ꯌꯥꯗ꯭ꯔꯣ? ꯅꯪꯁꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒꯁꯦ ꯊꯨꯒꯥꯏꯅꯤ ꯍꯦꯛꯇ꯫ ꯑꯍꯥ, ꯅꯪꯒꯤ ꯅꯋꯥ ꯑꯣꯏꯗꯣꯏꯁꯦ ꯅꯨꯡꯁꯤꯕꯗ ꯌꯥꯝ ꯆꯣꯞꯃꯜꯂꯤꯀꯣ꯫ ꯑꯍꯤꯡꯗꯨꯃꯕꯨ ꯃꯄꯥꯜ ꯑꯁꯤꯗ ꯅꯪꯕꯨ ꯍꯦꯛ ꯁꯪꯕ ꯉꯝꯃꯤꯅꯤꯅꯦ꯫ ꯍꯌꯦꯡꯋꯥꯏꯅꯦ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯃꯄꯥꯜꯒ ꯑꯝꯇ ꯊꯣꯛꯍꯜꯂꯛꯇꯕ꯭ꯔꯥ ꯈꯪꯗꯦꯀꯣ꯫ ꯈꯪꯒꯅꯤꯗ, ꯅꯨꯡꯇꯤꯒꯤ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯒꯥꯏꯒꯗꯕꯅꯦ ꯑꯩꯗꯤ꯫ ꯀꯨꯟꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯁ, ꯅꯪꯁꯤꯃ ꯖꯨꯠ ꯆꯥꯕ ꯋꯥ ꯑꯝꯇ ꯍꯦꯛ ꯉꯥꯡꯗꯦ꯫ ꯄꯣꯝꯕꯤꯂꯩ ꯃꯆꯤꯟ ꯃꯈꯥ ꯇꯦꯡꯊꯣꯛꯂꯕ ꯃꯇꯨꯡꯗ, ꯀꯨꯟꯗꯣ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯨꯟꯗꯣꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯑꯃꯣꯠꯄ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯂꯦꯟꯅ ꯈꯅꯥꯎ ꯁꯦꯝꯂꯒ, ꯌꯨꯝꯁꯤꯕꯨ ꯀꯨꯟꯗꯣ ꯀꯧꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ,
ꯄꯥꯈꯪꯅ ꯇꯨꯝꯂꯤꯉꯩꯗ ꯃꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕꯤꯗꯨꯒꯤ ꯌꯨꯝꯂꯣꯁꯤꯕꯣ? ꯀꯨꯟꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯅ ꯍꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯑꯩꯒꯤ ꯐꯤ ꯃꯇꯦꯛ ꯑꯃ ꯍꯨꯟꯗꯣꯛꯑꯝꯕ ꯃꯥꯜꯂꯦ, ꯃꯗꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ, ꯌꯥꯔꯗꯤ ꯑꯃꯨꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯀꯦꯔꯣ? ꯀꯨꯟꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯏꯂꯦꯟꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯄꯤꯔꯒ ꯍꯣꯔꯦꯟ ꯑꯗꯨꯃꯥꯏꯅ ꯀꯩꯊꯦꯜ ꯊꯣꯔꯛꯄꯗ ꯄꯤꯔꯁꯨ ꯌꯥꯕꯗꯨꯕꯨ ꯉꯥꯏꯉꯝꯈꯤꯗ꯭ꯔꯄꯣꯠꯅꯤ꯫ ꯊꯣꯏꯂꯦꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯨꯟꯗꯣꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯁꯤꯛꯂꯒ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯣ, ꯂꯥꯏꯗꯨꯛꯀ ꯊꯥꯕꯗꯣ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯗꯨꯅ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅ ꯀꯧꯔꯛꯄꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯗꯣꯏꯅꯣ? ꯑꯩꯗꯤ ꯉꯥꯏꯔꯕꯅꯤꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯣꯏꯂꯦꯟ ꯑꯗꯨ ꯃꯤꯆꯤꯇ ꯈꯠꯆꯤꯜꯂꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯨꯟꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯨꯝ ꯄꯥꯟꯕꯕꯨ ꯐꯥꯒꯤꯒꯤ ꯃꯑꯣꯡꯗ ꯃꯁꯤꯗꯤꯕ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥꯏꯗꯨ ꯃꯐꯤ ꯃꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯆꯤꯜꯂꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯟꯗꯣ ꯑꯃꯗꯤ ꯄꯣꯝꯕꯤꯂꯩꯒ ꯂꯩ ꯄꯔꯦꯡ ꯀꯌꯥ ꯑꯃ ꯌꯣꯟꯕ ꯑꯗꯨ ꯎꯕꯗ ꯄꯟꯊꯕ ꯇꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯣꯝꯕꯤꯂꯩ ꯀꯨꯟꯗꯣꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯑꯁ ꯃꯁꯤꯒꯤ ꯁꯦꯛꯄꯤ ꯑꯄꯥꯏꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯤꯛꯂꯥꯏ ꯌꯣꯜꯂꯤꯕ ꯂꯩ ꯄꯔꯦꯡꯁꯤꯡ ꯑꯗꯨꯕꯨ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯂꯩꯁꯤꯡꯁꯤꯅ ꯀꯌꯥ ꯀꯌꯥ ꯄꯤꯔꯤꯕ? ꯀꯨꯟꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯃꯗ ꯁꯦꯜ ꯃꯌꯦꯛ 9 ꯈꯛꯇꯅꯤ, ꯑꯗꯣ ꯂꯤꯛꯂꯥꯏꯅꯕꯨ ꯄꯥꯝꯕꯤꯔꯗꯤ ꯀꯩꯁꯨ ꯈꯜꯂꯨꯒꯅꯨ, ꯑꯩꯒꯤ ꯁꯦꯟꯗꯣꯡꯒ ꯑꯃꯠꯇ ꯊꯤꯖꯔꯣꯏ, ꯁꯦꯜ ꯃꯌꯦꯛ 8 ꯈꯛꯇꯃꯛ ꯂꯧꯖꯒꯦ꯫ ꯂꯤꯛꯂꯥꯏ ꯃꯃꯤꯠ ꯑꯗꯨ ꯈꯥꯇꯛ ꯇꯧꯅ ꯀꯨꯟꯗꯣꯗ ꯌꯦꯡꯂꯒ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯂꯤꯛꯂꯥꯏ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯁꯦ ꯅꯪꯅ ꯍꯦꯛꯇ ꯃꯤꯡꯒꯁꯦ ꯁꯦꯀꯠꯂꯒ ꯀꯧꯔꯤꯁꯤꯕꯨ ꯅꯪꯒꯤ ꯀꯔꯤ ꯍꯛꯅꯣ? ꯑꯩꯁꯦ ꯅꯪꯒꯨꯝꯅ ꯅꯐꯤ ꯅꯔꯣꯜ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯁꯦꯠꯄ ꯅꯞꯆꯣꯕꯤ ꯑꯣꯏꯅ ꯎꯔꯨꯔꯕꯣ? ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏꯒꯦ, ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕꯗꯨꯗ ꯑꯗꯨꯝ ꯀꯧꯈꯤꯕꯅꯤ꯫ ꯆꯍꯤ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ, ꯊꯥꯛꯇꯣ ꯃꯗꯨ ꯈꯪꯅ ꯋꯥ ꯉꯥꯡꯕ ꯇꯝꯃꯨ꯫ ꯄꯣꯝꯕꯤꯂꯩꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯁꯣꯏꯗꯕ ꯉꯝꯗꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯆꯥꯖꯕ ꯃꯤꯑꯣꯏꯅꯤ, ꯂꯩ ꯄꯔꯦꯡ ꯂꯩꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏꯗꯨ ꯁꯥꯐꯨ ꯀꯟꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯩ ꯊꯝꯂꯤꯕ ꯑꯗꯨꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯒ ꯅꯪ ꯁꯛ ꯌꯥꯝ ꯀꯥꯛꯏꯅꯦ ꯍꯥ? ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯩ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯂꯒ ꯁꯦꯒꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯨꯟꯗꯣ ꯑꯃꯗꯤ ꯄꯣꯝꯕꯤꯂꯩ ꯄꯥꯈꯠꯅ ꯀꯩꯅꯣ ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯕꯁꯤꯕꯣ? ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯤ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯂꯤꯕ ꯃꯈꯩ ꯂꯩ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯀꯨꯟꯗꯣ ꯇꯧꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯂꯤꯛꯂꯥꯏ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨꯕꯨ ꯀꯣꯛꯆꯕ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯦ ꯂꯤꯛꯂꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯂꯩꯁꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯤꯕꯗꯤ? ꯋꯥꯔꯤ ꯑꯁꯦ ꯀꯝꯗꯧꯕꯅꯣ? ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ꯫ ꯄꯣꯝꯕꯤꯂꯩꯅ ꯇꯥꯕꯤꯌꯨ ꯏꯆꯦ ꯏꯟꯗꯣꯟ ꯃꯌꯥꯝ, ꯀꯨꯟꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯗꯅ ꯑꯗꯨꯝ ꯂꯩꯖꯕꯅꯤ, ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯤꯛꯂꯥꯏꯅ ꯂꯥꯛꯂꯒ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯠꯅꯕ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯡ ꯑꯁꯦ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯄꯤꯒꯗꯨ ꯇꯩꯊꯣꯛꯂꯒ ꯁꯥꯁꯤꯟꯅꯕ ꯃꯥꯏꯊꯣꯡ ꯎꯠꯂꯒ ꯋꯥꯐꯝ ꯑꯁꯦ ꯑꯔꯥꯟꯕꯅꯤ, ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯊꯃꯣꯏ ꯄꯥꯜ, ꯀꯔꯤꯒꯤ ꯃꯤꯅ ꯋꯥꯅ ꯁꯨ ꯅꯣꯝꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯂꯩ ꯄꯔꯦꯡ ꯑꯃꯈꯛ ꯂꯩꯒꯦ ꯍꯥꯏꯖꯕ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩ꯫ ꯉꯁꯤ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯀꯅꯥꯅꯣꯝꯃ ꯂꯥꯛꯀꯗꯧꯕꯅꯤ, ꯃꯥꯒꯤꯗꯃꯛ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯆꯕꯅꯤ, ꯑꯇꯣꯞꯄꯁꯤꯡꯗꯗꯤ ꯂꯩ ꯄꯔꯦꯡ ꯑꯃꯠꯇ ꯌꯣꯟꯗꯅ ꯑꯩ ꯃꯗꯨꯃꯇꯗꯤ ꯄꯤꯅꯕꯤ, ꯆꯪꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯡꯊꯥ ꯊꯥꯕꯤꯗꯕꯗꯒꯤ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯇꯧꯈꯤꯕꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯞꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯂꯤꯛꯂꯥꯏꯒꯤ ꯈꯨꯗꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯍꯩꯖꯤꯟ ꯇꯧꯁꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯄꯣꯝꯕꯤꯂꯩꯅꯗꯤ ꯁꯦꯡꯇꯣꯛꯆꯅꯅꯕ ꯌꯥꯝꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯦꯟꯈꯤꯕꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯑꯗꯨ ꯁꯨꯝꯍꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯣꯏꯁꯦ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯔꯒ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯨ ꯂꯤꯛꯂꯥꯏ ꯑꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯅꯣ, ꯅꯈꯣꯏꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯈꯨꯗꯛ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯧ,
ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯄꯣꯝꯕꯤꯂꯩꯗꯤ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤ꯫ ꯃꯌꯥ ꯑꯗꯨ ꯆꯤꯛꯂꯒ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯅꯣꯜꯂꯤ꯫ ꯏꯔꯥꯜ ꯂꯩꯇꯕ ꯄꯣꯠꯁꯛꯇꯗꯤ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯛ ꯈꯨꯔꯨꯝꯕ ꯉꯝꯂꯣꯏ꯫ ꯑꯩꯕꯨ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯒꯦ ꯍꯥꯏꯔꯕꯁꯨ ꯇꯥꯟꯊꯣꯛꯄꯤꯔꯣ꯫ ꯅꯨꯄꯤ ꯑꯃꯅ ꯃꯊꯕꯥꯛ ꯑꯗꯨ ꯐꯨꯔꯒ ꯍꯩꯃꯥ ꯍꯩꯃꯥ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤꯍꯦ꯫ ꯑꯣ ꯂꯤꯛꯂꯥꯏ, ꯅꯪ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯍꯧꯕꯁꯦ ꯐꯩ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯑꯁꯤꯅ ꯅꯪꯕꯨ ꯆꯥꯕꯤꯔꯝꯒꯅꯤ꯫ ꯀꯨꯟꯗꯣꯅ ꯀꯞꯂꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯩꯅꯣ ꯀꯨꯟꯗꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯏꯇꯥ, ꯑꯆꯨꯝꯕꯗꯤ ꯏꯁꯣꯔ ꯃꯥꯇꯅ ꯎꯒꯅꯤ꯫ ꯈꯔ ꯑꯁꯥꯎꯕꯗꯣ ꯑꯝꯇ ꯇꯞꯊꯈꯣ꯫ ꯅꯪꯅ ꯂꯩꯄꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯀꯝꯗꯧꯍꯧꯒꯅꯤ? ꯄꯣꯝꯕꯤꯂꯩ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯒ ꯋꯥꯗꯤꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯀꯨꯟꯗꯣ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤꯅꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯈꯔ ꯈꯔ ꯉꯥꯛꯅ ꯆꯠꯂꯨ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯔꯣꯏꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯃꯆꯣꯏ ꯃꯆꯣꯏ ꯆꯥꯏꯊꯣꯛꯅꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯀꯞꯂꯝꯕꯗꯒꯤ ꯁꯛꯐꯝ ꯐꯠ ꯍꯣꯡꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯃꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ, ꯑꯍꯥꯟꯕꯅꯤ, ꯆꯦꯛꯁꯤꯜꯂꯨꯍꯦ ꯃꯤꯅꯥꯏ ꯁꯥ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯁꯛ ꯌꯥꯝꯅ ꯀꯦꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯦ, ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯑꯅꯤꯗꯤ? ꯅꯠꯇꯦ, ꯍꯧꯖꯤꯛꯇ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯄꯒ ꯌꯥꯎꯕꯒꯦ? ꯀꯨꯟꯗꯣ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯥꯎ ꯑꯗꯨ ꯃꯤꯅ ꯑꯁꯨꯝ ꯁꯟꯇꯣꯔꯛꯄꯗꯒꯤꯗꯤ ꯈꯣꯏꯃꯨꯅ ꯊꯣꯏꯂꯦꯟꯗ ꯇꯝꯕꯗꯒꯤ ꯑꯅꯤ ꯑꯗꯨ ꯄꯥꯈꯠꯅ ꯀꯨꯟꯗꯣ ꯑꯃꯁꯨꯡ ꯄꯣꯝꯕꯤꯂꯩꯒꯤ ꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯀꯨꯟꯗꯣꯕꯨ ꯍꯧꯒꯠꯄꯤꯔꯗꯨꯅ ꯃꯐꯤꯗ ꯄꯛꯂꯤꯕ ꯑꯃꯣꯠꯄ ꯎꯐꯨꯜ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯆꯦꯜꯂꯛꯂꯤꯕ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯣꯏꯂꯦꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯂꯥꯠꯆꯔꯤꯕ ꯊꯣꯏꯂꯦꯟꯒꯤ ꯊꯃꯣꯏꯗꯗꯤ ꯑꯇꯨꯝꯕ ꯇꯥ ꯑꯃꯅ ꯊꯤꯟꯕꯒꯨꯝꯅ ꯊꯣꯛꯂꯔꯦ꯫ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝ ꯇꯥꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯈꯣꯏꯃꯨꯅ ꯊꯣꯏꯂꯦꯟꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯌꯩꯔꯒ ꯏꯇꯥꯎ, ꯃꯔꯝ ꯍꯥꯟꯅ ꯈꯪꯈꯣ꯫ ꯅꯪꯅ ꯋꯥꯈꯜ ꯑꯣꯟꯅꯅ ꯈꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯪꯂꯛꯂꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯤꯂꯥ ꯑꯁꯦ ꯎꯕ ꯀꯨꯏꯔꯕꯅꯤ꯫ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯕꯅꯤ꯫ ꯍꯥꯏꯒꯗꯧꯕꯁꯨ ꯑꯩꯗꯤ ꯄꯨꯛ ꯐꯠꯇꯕꯅꯤꯅ ꯀꯅꯥꯝꯇꯅ ꯊꯥꯖꯕꯤꯔꯣꯏ ꯈꯟꯕꯗꯒꯤ ꯍꯥꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯦ? ꯐꯤꯖꯣꯜꯒ ꯄꯥꯏꯗꯅ ꯀꯟꯊꯣꯛꯄꯤꯔꯤꯁꯦ ꯀꯌꯥꯗ ꯅꯛꯁꯤꯟꯅꯔꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯆꯣꯡꯉꯥ ꯂꯥꯛꯄꯤꯅꯤ ꯃꯁꯦ꯫ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤꯅꯅ ꯑꯃꯗ ꯅꯨꯡꯁꯤꯕ ꯉꯝꯕ? ꯀꯤꯖꯩ ꯀꯤꯖꯩ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯂꯦꯟꯗꯤ ꯊꯋꯥꯏꯒ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯈꯟꯈ꯭ꯔꯦ꯫ ꯂꯥꯞꯅ ꯀꯨꯟꯗꯣꯕꯨ ꯁꯝꯕꯤꯔꯗꯨꯅ ꯇꯣꯝꯄꯣꯛꯅ ꯄꯨꯈꯤꯕꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯆꯥꯛꯂꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯁꯥꯎꯅ ꯂꯤꯛꯂꯥꯏꯗ ꯃꯈꯨꯠ ꯑꯗꯨ ꯁꯤꯡꯂꯒ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯁꯦ ꯀꯔꯤꯅꯣ? ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨ ꯊꯣꯏꯂꯦꯟꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯒ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯉꯦꯗꯅ꯫ ꯃꯁꯤꯅꯁꯨ ꯄꯦꯟꯗ꯭ꯔꯤ, ꯃꯇꯨꯡ ꯇꯥꯔꯛꯄ ꯉꯥꯏꯈꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯀꯨꯟꯗꯣꯅ ꯀꯩꯊꯦꯜꯗ ꯂꯩ ꯌꯣꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯄꯗ ꯊꯣꯏꯂꯦꯟ ꯍꯟꯗꯛꯇꯤ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯀꯨꯟꯗꯣ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥ, ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ? ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯅꯪꯕꯨ ꯈꯪꯕ꯭ꯔꯣ? ꯄꯣꯝꯕꯤꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯋꯥꯒꯟ ꯆꯥꯎꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯥꯟꯖꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ, ꯋꯥꯔꯨꯒꯅꯨ꯫ ꯊꯕꯛ ꯆꯤꯟꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯨꯟꯗꯣ ꯆꯤꯡꯅꯅ ꯑꯗꯨꯕꯨ ꯏꯇꯥ, ꯅꯍꯥꯟꯈꯩꯗꯤ ꯃꯥ ꯐꯅ ꯊꯕꯛ ꯆꯤꯜꯂꯁꯨ ꯃꯇꯝ ꯑꯗꯨꯝ ꯀꯥꯏꯊꯣꯛꯇꯨꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯁ, ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯃꯤ ꯌꯥꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯂꯦꯟ ꯑꯗꯨ ꯁꯟ ꯒꯥꯔꯤ ꯊꯧꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯝꯕꯤꯂꯩ ꯍꯔꯥꯎꯅ ꯇꯨ ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯄ ꯂꯥꯛꯑꯦ꯫ ꯀꯨꯟꯗꯣ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯎꯅꯕ ꯂꯥꯛꯇꯕꯒꯤ ꯃꯐꯝꯗ ꯑꯣꯏꯅꯖꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯨꯟꯗꯣ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯏꯕꯨꯡ ꯑꯁꯨꯝꯅ 3-4ꯔꯛ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯕꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯂꯝꯗꯦ꯫ ꯀꯨꯟꯗꯣꯗꯤ ꯊꯣꯏꯂꯦꯟꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯤ꯫
ꯄꯣꯝꯕꯤꯂꯩ ꯅꯨꯡꯉꯥꯏꯇꯅ ꯀꯨꯟꯗꯣ ꯁꯦ ꯍꯧꯒꯠꯂꯨ ꯃꯤ ꯂꯣꯏ ꯌꯦꯡꯉꯤ ꯀꯨꯟꯗꯣ ꯀꯞꯂꯒ ꯀꯩꯅꯣ ꯏꯇꯥ ꯏꯕꯨꯡꯅ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯩꯅꯣ ꯄꯣꯝꯕꯤꯂꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯟ ꯏꯕꯨꯡ ꯇꯣꯝꯄꯣꯛꯀ ꯂꯩꯔꯤꯉꯩꯗ ꯋꯥꯈꯜ ꯂꯥꯟꯅ ꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯀꯨꯟꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯋꯥꯈꯜ ꯂꯥꯟꯅ ꯁꯣꯏꯗꯅ ꯎꯔꯝꯕꯅꯤ ꯂꯥꯛꯑꯣ ꯄꯣꯝꯕꯤꯂꯩ ꯑꯩ ꯋꯥꯐꯝ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯐꯝꯗ ꯑꯝꯇ ꯁꯦꯡꯗꯣꯛꯀꯦ ꯃꯥꯅ ꯂꯥꯟꯅ ꯑꯁꯨꯝꯅ ꯈꯟꯈꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯀꯨꯟꯗꯣ ꯅꯪ ꯑꯝꯇ ꯇꯞꯊꯈꯣ ꯊꯕꯛꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯌꯥꯔꯣꯏ ꯏꯇꯥ ꯃꯁꯤꯕꯨ ꯁꯥꯎꯕ ꯌꯥꯕ꯭ꯔꯣ ꯁꯥꯎꯔꯕꯁꯨ ꯃꯔꯝ ꯆꯥꯅ ꯁꯥꯎꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯑꯗꯨꯕꯨ ꯏꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯟꯅ ꯎꯈꯤꯕ ꯑꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯣꯝꯕꯤꯂꯩꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩ ꯈꯣꯏꯃꯨꯗꯁꯨ ꯄꯥꯎꯁꯦ ꯍꯥꯏꯒꯦ ꯂꯥꯟꯅ ꯎꯔꯤꯕꯗꯣ ꯎꯗꯅꯕ ꯑꯗꯣ ꯍꯌꯦꯡ ꯅꯕꯥꯅꯤ ꯑꯝꯇ ꯎꯅꯊꯣꯛꯑꯣ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯣ ꯅꯪꯅ ꯂꯣꯏꯅ ꯇꯝꯃꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯣꯏꯃꯨꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯂꯦꯟ ꯃꯥꯡꯒꯣꯜꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯈꯣꯏꯃꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯩꯗꯧꯔꯦ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯅꯪꯅ ꯂꯥꯛꯏꯁꯤꯕꯣ ꯑꯣ ꯅꯪꯒꯤ ꯅꯄꯥꯎꯗꯣ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯄꯣꯝꯕꯤꯂꯩꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯁꯦ ꯍꯟꯅꯨꯔꯀꯥꯟꯗ ꯊꯨꯡꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯋꯥ ꯆꯝꯊꯣꯛꯅꯔꯒꯦ ꯑꯗꯨꯒ ꯆꯦꯜꯍꯧꯔꯁꯦꯅ ꯈꯜꯂꯤꯕ ꯊꯣꯏꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯃꯣꯟꯅ ꯍꯧꯗꯣꯔꯛꯑꯅꯨꯗ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯥꯒ ꯎꯅꯔꯒ ꯃꯤꯒꯤ ꯃꯁꯥ ꯅꯥꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯈ꯭ꯔꯕꯗꯨꯗꯤ ꯈꯣꯏꯃꯨ ꯊꯣꯏꯂꯦꯟꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯊꯥꯔꯒ ꯑꯩ ꯏꯕꯨꯡꯉꯣ ꯄꯪꯖꯥꯎ ꯃꯗꯨꯒꯤ ꯂꯤꯛꯂꯥꯏ ꯍꯥꯏꯕ ꯁꯥꯕ ꯂꯣꯏꯗꯕ ꯃꯤꯑꯣꯏ ꯃꯥꯟꯕꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯈꯔ ꯍꯦꯛꯇ ꯍꯥꯏꯖꯤꯟꯅꯔꯒ ꯅꯪꯅ ꯀꯨꯟꯗꯣꯕꯨ ꯂꯥꯟꯅ ꯎꯕꯗꯤ ꯂꯥꯟꯒꯅꯤ ꯀꯨꯟꯗꯣꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯇꯣꯝꯄꯣꯛꯀ ꯀꯨꯟꯗꯣꯒꯒꯤ ꯃꯔꯛꯇ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯒꯨꯝꯅ ꯂꯣꯏꯅꯖꯕ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯏꯂꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯝꯃꯤ ꯊꯣꯏꯂꯦꯟ ꯃꯃꯣꯟ ꯅꯣꯛꯂꯒ ꯏꯇꯥꯎ ꯅꯪꯁꯨ ꯑꯃꯨꯛꯇꯕꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯁꯣꯝꯗꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯄꯥꯈꯠꯇꯅ ꯃꯥꯒꯤꯗꯃꯛ ꯇꯧꯒꯗꯕ ꯏꯊꯧꯒꯗꯣ ꯊꯥꯗꯣꯛꯑꯒ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗꯗꯤ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯑꯗꯨꯕꯨ ꯐꯔꯦ ꯇꯁꯦꯡꯅꯕꯨ ꯂꯥꯟꯗꯕ ꯑꯣꯏꯔꯗꯤ ꯑꯗꯣ ꯃꯥꯕꯨ ꯀꯗꯥꯏꯗ ꯎꯅꯁꯦ ꯍꯥꯏꯔꯛꯏꯕꯅꯣ ꯈꯣꯏꯃꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯏꯁ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯕꯗ ꯉꯥꯏꯔꯤ ꯎꯅꯅꯤꯡꯕꯅ ꯍꯜꯂꯛꯏꯅꯤꯀꯣ ꯍꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯍꯦꯛ ꯎꯅꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯣ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯂꯦꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯉꯁꯤꯗꯤꯅꯦ ꯑꯩ ꯃꯥꯒ ꯋꯥ ꯑꯝꯇ ꯇꯥꯔꯣꯏ ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯑꯩꯗꯤꯅꯦ ꯃꯥꯕꯨ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯔꯛꯑꯗꯕꯅꯤ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅꯃꯛ ꯆꯦꯟꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯅ ꯍꯩꯃꯥ ꯃꯇꯣꯝꯇꯒ ꯆꯠꯈꯤꯅꯦ ꯉꯥꯏꯈꯣꯃꯦ ꯑꯩꯁꯨ ꯄꯣꯝꯕꯤꯂꯩ ꯎꯅꯗꯣꯏꯅꯦ ꯁꯣꯝꯗꯅ ꯀꯨꯟꯗꯣꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯇꯣꯟꯇ ꯊꯣꯏꯂꯦꯟꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯈ꯭ꯔꯒꯦ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯡꯅꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯃ ꯐꯥꯎꯔꯛꯏ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯀꯨꯟꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯃꯅ ꯂꯩꯃꯥꯏꯗ ꯏꯈꯦꯡꯇꯅ ꯇꯩꯔꯒ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯀꯞꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯈꯦꯡ ꯇꯩꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯇꯣꯝꯄꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯕꯣ ꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯣꯛꯈ꯭ꯔꯤꯅꯣ ꯅꯨꯄꯥ ꯑꯗꯨꯅ ꯀꯞꯂꯒ ꯁꯈꯤꯂꯕꯤ ꯑꯩꯒ ꯑꯩꯒꯤ ꯃꯔꯨꯞ ꯇꯣꯝꯄꯣꯛꯀꯁꯦ ꯃꯐꯝ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩ ꯑꯃꯅ ꯏꯇꯥꯎ ꯑꯁꯤꯒꯤ ꯄꯨꯛꯆꯦꯞ ꯑꯁꯤꯗ ꯄꯥꯟꯈ꯭ꯔꯤꯕꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯈꯦꯟꯕꯤ ꯅꯪꯅ ꯑꯝꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤ ꯑꯩ ꯊꯧꯖꯔꯛꯀꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯄꯣꯛꯄꯨ ꯑꯃꯨꯛꯇ ꯏ ꯊꯣꯛꯂꯤꯕ ꯃꯕꯨꯛ ꯃꯄꯥ ꯑꯁꯤꯗ ꯄꯥꯏꯕꯤꯗꯨꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯇꯧꯕꯤꯃꯜ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯎꯖꯔꯦ ꯀꯨꯟꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝ ꯑꯗꯨ ꯇꯝꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯄꯨꯟꯁꯤ ꯀꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯈꯜꯂꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯋꯥꯁꯦ ꯍꯥꯏꯔꯗꯨꯅ ꯁꯣꯛꯂꯕ ꯇꯣꯝꯄꯣꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯗꯤ ꯊꯣꯏꯂꯦꯟꯗꯨ ꯅꯤꯡꯕ ꯀꯥꯏꯔꯦ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ
ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯤ ꯂꯩꯃꯥꯏꯗ ꯅꯤꯡꯉꯝꯗꯅ ꯐꯝꯊꯔꯒ ꯃꯁꯤꯔ ꯅꯍꯥꯛꯅ ꯎꯅꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯄ ꯉꯝꯕꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯉꯁꯤ ꯑꯁꯦ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯔꯒꯦ ꯈꯜꯂꯒ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯗꯤ ꯅꯪꯒꯤ ꯈꯨꯗꯥꯖꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯈꯤꯕꯒꯤ ꯂꯤꯂꯥ ꯃꯇꯦꯛ ꯑꯁꯦ ꯃꯁꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯎꯍꯟꯕꯤꯔꯕꯀꯣ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯊꯣꯏꯂꯦꯟ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯂꯣꯟꯅ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗꯒꯤ ꯌꯦꯡꯂꯤꯕ ꯂꯤꯛꯂꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦꯗꯅ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯄꯨꯟꯁꯤ ꯑꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯒꯦꯗꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯃꯩ ꯑꯗꯨꯅ ꯆꯞꯇꯨꯅ ꯌꯣꯠꯁꯤꯟꯈꯤꯔꯝꯃꯤ ꯋꯥꯔꯤ ꯂꯤꯔꯛꯄ ꯂꯣꯏꯔꯛꯄꯗ ꯀꯨꯟꯗꯣ ꯀꯞꯂꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯏꯕꯨꯡ ꯇꯣꯝꯄꯣꯛ ꯃꯍꯥꯛꯀ ꯑꯩꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯄꯣꯏ ꯅꯤꯡꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯏꯕꯨꯡ ꯇꯣꯝꯄꯣꯛ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯅꯥꯕ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯩꯒꯤ ꯎꯄꯥꯏ ꯀꯩꯁꯨ ꯂꯩꯈꯤꯗꯦ ꯊꯣꯏꯂꯦꯟ ꯍꯤꯗꯥꯛꯀ ꯉꯥꯎꯕꯒ ꯃꯔꯣꯜ ꯑꯗꯨ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯊꯥ ꯑꯃ ꯐꯥꯔꯕ ꯃꯇꯨꯡꯗ ꯂꯥꯟ ꯌꯥꯎꯕ ꯆꯠꯈꯤꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯆꯤꯡꯗꯒꯤ ꯑꯣꯟꯊꯗꯨꯅ ꯑꯆꯧꯕ ꯅꯨꯄꯥꯛ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯉꯥꯡꯁꯨ ꯌꯥꯍꯧꯗꯦ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯜꯂꯛꯄꯗꯒꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯏꯌꯨꯝꯗ ꯍꯟꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯔꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯄꯨꯈꯤꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯣ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯊꯣꯏꯂꯦꯟꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯅꯪꯅ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯦꯛ ꯇꯥꯕꯒ ꯑꯩꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯒ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯇꯣꯝꯗ ꯁꯤꯔꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯈꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯨꯟꯗꯣꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯂꯝꯃꯤ ꯀꯨꯟꯗꯣ ꯄꯥꯈꯠꯅ ꯏꯕꯨꯡ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯑꯩꯒꯤ ꯈꯨꯠꯇ ꯊꯥꯗꯣꯛ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯄꯨꯔꯤꯕꯗꯣ ꯊꯣꯏꯂꯦꯟ ꯀꯨꯟꯗꯣꯒꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯝꯂꯒ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯦ ꯏꯇꯣꯝꯇ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯉꯁꯤꯗꯤ ꯅꯪ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯀꯅꯨ ꯑꯩꯒꯤ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯑꯣ ꯃꯁꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯐꯝꯗ ꯅꯤꯖꯕ ꯉꯁꯤꯃꯗꯤ ꯅꯪꯅ ꯌꯥꯕꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯒꯦ ꯈꯟꯒꯅꯨ ꯀꯨꯟꯗꯣꯁꯨ ꯊꯣꯏꯂꯦꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒꯦ ꯅꯤꯡꯂ ꯃꯥꯜꯂꯦ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯊꯣꯏꯂꯦꯟꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯤꯕꯤ ꯄꯣꯝꯕꯤꯔꯩꯒ ꯈꯣꯏꯃꯨꯒꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯍꯁ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤ ꯑꯅꯤꯁꯤꯗꯕꯨ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯨꯡꯅꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯈꯣꯏꯃꯨꯅ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣꯍꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯦꯜꯍꯧꯔꯁꯤ ꯑꯁ ꯍꯌꯦꯡ ꯆꯦꯜꯂꯁꯤꯕ ꯍꯩ ꯀꯔꯤꯒꯤ ꯍꯌꯦꯡꯅꯣ ꯍꯣꯔꯦꯟ ꯑꯅꯤꯁꯦ ꯑꯃꯨꯛ ꯃꯁꯥꯅ ꯌꯥꯗꯦ ꯑꯗꯨ ꯑꯗꯥꯒ ꯇꯧꯔꯛꯑꯕꯗꯤꯅꯦ ꯄꯥꯎꯗꯣ ꯑꯃꯨꯛ ꯈꯪꯂꯕꯗꯤ ꯆꯦꯟꯐꯝ ꯂꯥꯛꯐꯝ ꯈꯪꯂꯔꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤ ꯑꯁꯤꯒꯤꯅꯦ ꯃꯤꯅꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯄꯣꯝꯕꯤꯂꯩ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯣꯏꯃꯨꯗ ꯄꯤꯔꯛꯂꯒ ꯍꯣꯏꯗꯦꯍꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯏꯂꯦꯟꯒꯤ ꯃꯃꯥ ꯁꯥꯟꯇꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯊꯛꯂꯒ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯧ ꯂꯨꯈ꯭ꯔꯥꯕꯤ ꯊꯤꯗꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯥꯟꯇꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯨꯟꯗꯣꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯧꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯨ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤꯁꯨ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯊꯣꯏꯂꯦꯟ ꯃꯔꯣꯜ ꯑꯗꯨ ꯐꯩꯔꯤ ꯐꯩꯔꯤ ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯊꯕꯛ ꯁꯨꯔꯗꯣꯏꯅꯤꯀꯣ ꯅꯨꯄꯤ ꯊꯥꯛꯄ ꯉꯝꯅꯕ ꯁꯥꯟꯇꯤꯅ ꯌꯨꯗꯣ ꯍꯥꯟꯅ ꯍꯟꯈꯤꯅꯕ ꯏꯔꯨꯗꯣ ꯁꯦꯡꯅ ꯑꯃꯨꯛꯇ ꯂꯨꯊꯣꯛꯇꯨ ꯆꯠꯂꯣ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯏꯃꯧ ꯑꯁꯦ ꯃꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯕ ꯇꯥꯔꯦ ꯊꯣꯏꯂꯦꯟ ꯊꯒꯦꯔꯛꯂꯒ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯥꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯌꯥꯝ ꯉꯥꯡꯉꯤ ꯇꯜꯂꯦ ꯑꯣꯏꯕ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯣꯏꯂꯦꯟ ꯏꯔꯨꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯨꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯄ ꯑꯅꯤꯒꯤ ꯄꯟꯊꯨꯡ
ꯀꯣꯟꯅ ꯊꯪꯗꯗꯤ ꯌꯧꯈꯤꯔꯝꯃꯤ꯫ ꯁꯨꯔ ꯅꯣꯝꯂꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯔꯨꯞꯀꯤ ꯑꯋꯥꯕꯗ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯄꯣꯝꯕꯤꯔꯩ ꯑꯃꯗꯤ ꯈꯣꯏꯃꯨꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫